Manipur gi Meeyam da Prime Minister Amasung Chief Minister da Thajaba Mangle President na KHUT THINGJINBIYU HAINA AICC gi President OIBATA NATTANA RAJYA SABHA gi Opposition Leader su OIRIBA MALLIK ARJUN KHARGE na LEIBAK ASIGI President DRAUPADI MURMU da MEMORANDUM ama PISHINDUNA TAKSHINKHRE Manipur gi MP Dr. Angomcha Bimol Akoijam AICC gi General Secretary J Ram Ramesh AICC gi Manipur in charge Giri Sodankar MPCC gi President MLAK Meghachandra amadi MPCC gi Spokesperson N Bhupendra Maitai yauna President Secretary ta chatuna pisinkiba memorandum aduda palliba wafam singdi tha tara nipan suraba Manipur gi irang asida nupi amasung pikliba mirol tadriba angang yauna miyoi chahumgi mathakta punsi pikhamnakre masigi mathakta miyoi lak ama henbagi mayum makai mang takhibaga loinana relief camp singda changjafam loduna awaba phibam amada leiri hojik thokliba irang asina maram oiraga state asigi sel thumgi phibam angakpa fangna soksin khibaga loinana nongmada changdaba yadraba port ki mamal chada taragi changda hengatkhre masina state asigi miyamda awaba polum ama thangatli state asigi lalon itik pumba lepaga chap manare tongan ba sinfamda leiba miyoi kaya masagi sinfam thadoknakhre tangai phadaba chinjak hidak langthak amadi nongmada changdaba yadraba potlam singi awaba mayuknare state asigi mahailoishang singthong lole relief camp ta leiba miyoi kaya ama suicide tawduna thawai thanare haiba wafam memorandum aduda palli president ki pukning chingsiladuna memorandum aduna pakhatana hai center amasung state lengakna haukiba tha tara nipan asida state asigi tangdu leitaba purakpa ngamdre masina maram oiraga center amasung state lengakta miyamna thajaba leitre numit khudingi masagi maramda tamba ngamdaba fibam amada hingnare masigi chapchaba khudam ama oina nupi amasung pikliba angang yauna micham taruk minushi leitana hatokhiba asini Prime Minister amasung Chief Minister na miyamgi punsi amadi lanthum ngakpigani haibagi thajaba miyamda leitre mamang chahigi May thadagi ngasi fawba Manipur gi miyamna Prime Minister state asida lakpina ba demand tawduna rakli nakal amaromda haukiba tha tara nipan asida Lok Sabha gi opposition leader Rahul Gandhi state asida ahum lakre pumnamak asi yengraga leibak asigi citizen ama oiriba Manipur miyamgi lanthum amadi punsingak senabagi damak constitution na piriba power adu sizinaduna KHUT THINGJINBIYU karigumba president na Manipur gi oiriba phibam asida KHUT THINGJINBIRabadi state asigi miyam tangdur leitana hingba ngamgani haibagi chapchaba thajaba lei haina Congress ki president MALLIK ARJUN na pisinba memorandum aduda takshinkhe